Manipur Tholiba Lanasi Kudong Sabaloguna Dukandar Singh Potki Mamal Wangna Yolliba si Imagi Meira na Thigatpa Houragani hena Imagi Meira ge convener Thoksam Sujatana Phongdokrai ngasi Manipur Press Club ki Thangsing Hall da pangthokpa pawgi mifam da Thoksam Sujatana makha taraduna Manipur gi minister na miyam da phongdokiba kuki MLA taraga wari sanaki haibigi marol ngasi fawba kari amata haiba ngamdana leiriba karigino hangke Manipur gi samjaraba miyam asi lenga asina kari oina ubibage haibadu miyam na asingba pawkhum lenga asidagi pamlei Manipur Tholiba irang asige matang da political party kudimaki oiba lawgudaba firep ama lawnaba wafum su phongdorklei loinena se minister sindokpa pamba MLA taramapan su makhogi apamba phangmangamdrabadi Manipur da amuk hanna thokpirak lagano Manipur da irang hek leibaga Delhi da sensin bagi thabak tokpiro Lan asigi khudong sabalogduna dukan phamli bamyoi singna Potki Mamal Wangna Yolliba si athuba matamda tokpiyu karigumba Imagi Meira na dukan singda drive sathaba matamda Potki Mamal hena yolamba thengnarabadi maduda thorakpa apaphatagi taxak pumba dukan phamli bamyoi singna pujagadabani haiki Siri do hujik tawriba phibam saitol do tawriba thana sabi da tawrib lon mafam mafam khudima khoi maikai baris do koile phibam sida ngasi phabiba sarkar da leiba kampu se kari khalaga leibirige haba question do mani akoi se hingdoira sidoira habagi pakum sima thuna pibiba pame onaba siamna emile taraga wari sanai haraga moina ngasi pirai ba reply duna ngasi pokto pakum ma piba ngamdibna kari giro ngarang matak tangku ki ani masu yong lo kuzebada kasuna da do moi ki moi samatai noi hana pau biramaga di noi orega di koi tawoi Adu so hai kan oba. Koi na kari to duri ke bobi moi yengna makam ku sumaire ka si terrorist ne tane ba myam se akoi mitai myam mat praja myam se hala ka moi ning ba phangdra ba. Lambi phange moi na thiloi maka thinjale. Pochai phange phangdre ma pari na maro la batan ja la na ka saisra potang ta gi dole re. Hoji ke situation se noi ka ba to patam la ba. Oi ne mo 1 week se thomai ba situation se da wa hai ta hai ta na ne ke khawgi school ki session inauguration kha cha roi ke moi ki budget khara to pham so patam le kari gi no ba.